National Highway singda miyam chathok chasin yahanaba leingakna lokholak pathorang arem batari. Kukina thingbadagi leingakki bus lamthungfam youba ngamkhidre. Manipur da kangluk ki irang na maram oiduna haukiba tha taret lom Imphal Senapati Imphal Churchanpur lambi da passenger service lepadagi miyam da thengnaribu khudong chadaba mayam asi kokhananaba leingakna lokholak bu yamna masak thokpa thabak ama mahi yanba ngamkhidre. Committee on Tribal Unity Kotu amasung Indigenous Tribal Leaders Forum ITLF na mangjonana leingakki thorang asigi mayokta khongjang lauthokiba maram oiduna lambi da masing yamlaba kukising thoklaklaga leibagi pau famudagi leingakki bus service lamthungfam youba ngamkhidre. Manipur leingakna mangjonana lauthokiba matung ina ngasi ayuk pung mapal tabada Imphal Senapati National Highway 2 rom da passenger puraga chatnanabagi damak Manipur State Transport ki bus North AOC da khamlaga thamki. Masigi sumathakta Churchanpur da chatnabagi damakta malom da bus ama thorang tokki. Bus ani aduda Senapati ki oina maudagi passenger nupi ani amadi nupa mari pun passenger taruk khak tongki. Ayuk pung mapal hek tabaga lamthaki bus adu kabui phuruk ki miyoi amana driver oiraga second driver na tangkhul macha amana oibani. Security force na ngalga Senapati fawu chatkadaba bus adu sengmai lanthoklaga kangla tongbi thong yobada security ki khudong chadba leire haiduna khambaga loinana bus adu ki passenger taruk adu leingakki atopa gari amada thangdoklaga chalhanki. Tungda MST ki bus adu Imphal da halakhi. Nakal amaromda Imphal dagi torbung fawu chatkadaba leingakna thaba Manipur State Transport ki bus ama ngasi ayuk pung mapal tabu matamda Imphal lambi ki malom dagi thaki. Bus adu passenger amata tongkhide. Bus adu Bishnupur ki SP na luchingba security force na ngak senduna purabasu phagakchaw ikhai dagi hena makhata na sangsinba ngamkhidre. Bus adu phagakchaw ikhai gi community hall mamang da minute kunrom khamlamlaga torbung lom dagi lakpa Vikas kauba Nepali macha amakhak passenger oina puraga Imphal tamna chatkhi. Leingakki bus chalhanaba thorang asi paikhatlagani haibagi pau famudagi torbung Govindapur amadi Bangla lonabada leiba SK Watlen Kuki khulgi khunja sing tidim lambi da thoktuna mitop changbu yaroi haina lambi thingzalaga thamki hairi. National Highway sing faunanabagi mai fakidraba thorang asigi matangda escort oina yaukhiba police personnel amana paukse asida hai. Leingakki thorang asi hanadagi hauna mai pakadra pakloidra haibasi taret tara thongna khanaraga fangthoklamlagadi pharamgadabani. Hanadagi hauna Manipur da tholiba irang sing asi laksinanaba police ta maning tamba pide haiba khudingmak khangnarabani. Maram aduna micham miyamna police personnel sing na makhoibu sokhananaba natraga mafamdudagi takthoknanaba nongmai kaploi haibasi khangba maramna aki tujungba amata yaudana Kukisingna lambi thinglaga thambani. Bus servicing chatpagi mawng matau yenglamba miyai chalba miyoi amana pause sid hai mai pakloridaba khongsat ama leingakna namphuda chatnabagi thorang faba tawdana khangtapta loisinba haibasi yamna sathina ikai ningai ni. Matau kamdawna bus servicing asing asidagi haudoknanaba warep lawrakhibano amasung service asigi kanaba kanada phanghangadawribano haibagi manung hakchinba thoksil ama fawba uba phangde. Masigi thawong asina Kukisingda mathoi kahalle amasung Manipur leingakpu ka hena usittanabagi maram ama oihalle. Mai fakhidraba leingakki thorang asigi matangda leingakki oibu wafam amata phongdokpa leitri. Hayeng ayuk Chief Minister na paumising unagadawri.